ꯑꯣꯖꯥ ꯑꯣꯖꯥ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯀꯥꯏꯗꯅꯣ? ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯃꯥꯂయ ꯆꯤꯡꯁꯥꯡ ꯀꯥꯔꯒꯤꯜ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯊꯥꯏꯅ 1999ꯗ ꯂꯥꯟ ꯊꯣꯛꯈꯤꯕ ꯃꯐꯝꯗꯣ ꯃꯁꯤꯒꯤ ꯍꯦꯛ ꯕꯣꯔꯗꯔꯁꯤꯗ ꯑꯩꯈꯣꯏ ꯕꯣꯔꯗꯔꯁꯤ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕꯅꯦꯕ. ꯑꯁ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯁꯤꯅꯦꯃꯥꯗꯁꯨ ꯎꯈ꯭ꯔꯕꯅꯤ ꯀꯥꯔꯒꯤꯜꯒꯤ ꯐꯤꯜꯝꯗꯀꯣ ꯑꯣꯖꯥ. ꯌꯥꯝꯅ ꯃꯐꯝꯗꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯐꯝꯅꯦꯕ. ꯍꯥꯏꯗꯤ ꯂꯥꯟꯒ ꯌꯥꯝ ꯇꯣꯏ ꯇꯣꯏꯅ ꯇꯧꯈꯤꯕ. ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯂꯩꯕꯤꯔꯤꯕ ꯄꯣꯁꯁꯦ ꯀꯔꯤ ꯄꯣꯁꯇꯅꯣ ꯑꯣꯖꯥ? ꯄꯣꯁ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯗ ꯑꯥꯔꯃꯤ ꯍꯥꯏꯁꯤꯗ ꯑꯗꯨꯝ ꯂꯩꯕ. ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ꯑꯣꯖꯥ. ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯍꯥꯏꯖꯕ ꯇꯥꯏꯀꯣ. ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒ ꯃꯅꯤꯄꯨꯔꯁꯨ ꯏꯃꯥ ꯂꯩꯕꯥꯛꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯤꯕꯨ ꯉꯥꯛꯄꯤꯔꯤꯕ ꯑꯣꯖꯥꯒꯨꯝꯂꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯗꯤ ꯌꯥꯝꯅ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯁꯤ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯑꯣꯖꯥ. ꯑꯣꯖꯥ ꯍꯣꯏ ꯃꯌꯥꯝꯅ ꯂꯩꯕꯤꯕꯗꯒꯤ ꯑꯩꯈꯣই ꯉꯁꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯅꯤ. ꯑꯗꯣ ꯑꯣꯖꯥꯅꯅꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯟꯈꯤꯕꯁꯦ ꯀꯌꯥꯃꯨꯛꯇꯤ ꯀꯨꯏꯔꯦ ꯑꯣꯖꯥ? ꯀꯨꯏꯔꯦ ꯑꯣꯖꯥ. ꯑꯩꯅ ꯃꯇꯝ ꯑꯃꯗ ꯊꯕꯛ ꯐꯪꯗꯗꯅ ꯀꯛꯉꯥꯎꯅꯗꯅ ꯂꯥꯏꯔꯕ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯊꯕꯛꯀꯤ ꯄꯩꯁꯥ ꯄꯤꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ. ꯏꯁꯇꯦꯠ ꯄꯣꯁꯇ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯔꯝꯃꯤ. ꯄꯩꯁꯥ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯃꯀꯣꯛ ꯐꯥꯎꯗꯤ ꯌꯧꯔꯒ ꯍꯦꯛꯇ ꯑꯃꯨꯛ ꯅꯥꯟꯊꯔꯛꯄ. ꯑꯗꯩ ꯄꯩꯁꯥ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯁꯦ ꯈꯨꯠꯇ ꯂꯨꯄꯥ ꯂꯥꯈ 10 ꯄꯥꯏꯗ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ. ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨ ꯂꯩꯇꯦ. ꯑꯩꯗꯤ ꯁꯨꯔ ꯆꯥꯕꯅꯤ, ꯂꯧ ꯎꯔꯒ ꯆꯥꯕꯅꯤ. ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯌꯥꯝ ꯋꯥꯅ ꯂꯦꯟꯈꯤꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯈꯔꯗꯤ ꯈꯪꯖꯔꯛꯄ. ꯑꯩꯒꯤ ꯏꯄꯥꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯟꯖꯈꯤꯕꯗꯒꯤ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯁꯨꯡꯌꯥ ꯌꯥꯔꯝꯕ ꯃꯤ ꯅꯠꯇꯦꯕ. ꯍꯦꯛꯇ ꯅꯣꯡꯃꯥꯏꯖꯤꯡ ꯑꯩꯒꯤ ꯏꯄꯥꯁꯤꯅ ꯆꯔꯆ ꯀꯥꯁꯤꯒ ꯍꯥꯏꯕꯁꯤꯗ ꯅꯣꯡꯃꯥꯏꯖꯤꯡꯁꯤ ꯀꯩꯗꯧ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏꯁꯦ ꯊꯃꯣꯏꯗ ꯐꯥꯎꯈ꯭ꯔꯕ ꯃꯤꯅꯦꯕ. ꯅꯣꯡꯃꯥꯏꯖꯤꯡꯁꯦ ꯂꯩꯔꯝꯗꯗꯤ ꯐꯅꯤꯗ ꯍꯥꯏꯕꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯂꯥꯛꯑꯗꯤ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯑꯣꯏꯈꯤꯕ. ꯑꯗꯨꯗꯒꯤꯗꯤ ꯁꯨꯝ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯤ ꯑꯩꯁꯨ ꯁꯨꯝ ꯕꯥꯏꯕꯜ ꯑꯃ ꯂꯩ ꯑꯩꯉꯣꯟꯗ, ꯕꯥꯏꯕꯜ ꯑꯆꯧꯕ ꯑꯃ. ꯃꯗꯨꯁꯨ ꯁꯨꯝ ꯄꯥꯔꯛꯄꯗꯒꯤ ꯐꯠꯇꯕ ꯑꯝꯇ ꯍꯥꯏꯔꯝꯗꯕ, ꯑꯐꯕ ꯉꯥꯛꯇ ꯍꯥꯏꯔꯝꯕ. ꯀꯔꯤꯅꯣꯅꯦꯅ ꯑꯩ ꯊꯃꯣꯏꯗ ꯑꯩꯅ ꯕꯥꯏꯕꯜꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯗꯨꯁꯨ ꯑꯩꯅꯤ, ꯑꯆꯨꯝꯕ ꯑꯗꯨꯁꯨ ꯑꯩꯅꯤ, ꯍꯤꯡꯕ ꯑꯗꯨꯁꯨ ꯑꯩꯅꯤ. ꯑꯩꯒꯤ ꯏꯄꯥꯅ ꯅꯠꯇꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯀꯅꯥ ꯑꯃꯠꯇꯅ ꯏꯄꯥꯒꯤ ꯃꯐꯝꯗ ꯊꯨꯡꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯁꯤ ꯊꯦꯡꯅꯈꯤꯕꯗꯒꯤ ꯑꯩ ꯊꯃꯣꯏꯁꯦ ꯄꯨꯡꯑꯣꯟ ꯑꯣꯟꯈꯤꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯗꯒꯤ ꯑꯩꯅ ꯊꯕꯛꯁꯦ ꯁꯨꯝ ꯍꯣꯠꯅꯖꯔꯛꯄ. ꯁꯤꯐꯥꯏꯁꯦ ꯑꯩꯗꯤ ꯂꯥꯏꯔꯕꯅꯤꯅ ꯁꯔꯀꯥꯔꯒꯤ ꯁꯤꯐꯥꯏꯁꯦ ꯆꯦꯜꯂꯒꯗꯤ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯥꯛꯄ. ꯑꯗꯨ ꯃꯇꯝ ꯑꯃꯗ ꯑꯩꯁꯦ ꯁꯤꯐꯥꯏꯁꯦ ꯑꯗꯨꯝ ꯆꯦꯟꯕꯗ ꯁꯨꯡꯉꯝ ꯉꯝꯗꯦ. ꯑꯗꯨꯕꯨ ꯂꯥꯁ ꯑꯩꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯍꯥꯏꯖꯔꯦ. ꯄ꯭ꯔꯚꯨ ꯏꯄꯥꯅ ꯌꯥꯕꯤꯔꯗꯤ ꯑꯩꯒꯤ ꯊꯕꯛꯁꯦ ꯁꯣꯏꯗꯅ ꯌꯥꯍꯟꯕꯤꯌꯣꯅ. ꯑꯩꯁꯦ ꯌꯦꯡꯕꯤꯌꯨ, ꯑꯩ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯒ ꯑꯩꯁꯦ ꯍꯣꯠꯅꯔꯛꯄ ꯑꯩꯒꯤ ꯁꯤꯐꯥꯏ ꯆꯦꯟꯕꯒꯤ ꯊꯕꯛꯁꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯦꯀꯥꯗꯃꯤꯛ ꯑꯦꯖꯁꯦ ꯂꯣꯏꯈ꯭ꯔꯦ, ꯆꯍꯤ ꯂꯣꯏꯈ꯭ꯔꯦ. ꯑꯗꯩꯗꯤ ꯑꯩꯗꯤ ꯍꯣꯠꯅꯗꯕꯗꯤ ꯌꯥꯗꯦ. ꯂꯩꯀꯥꯏ ꯃꯤꯅꯕꯨ ꯅꯪ ꯇꯧꯔꯣꯅ ꯇꯣꯛꯑꯣꯗ ꯑꯣꯏꯔꯔꯣꯏꯗꯅ ꯍꯥꯏ. ꯑꯗꯨꯕꯨ ꯑꯩꯅ ꯍꯣꯠꯅꯕ ꯂꯦꯞꯈꯤꯗꯦ. ꯑꯗꯨꯕꯨ ꯑꯩꯅ ꯏꯁꯣꯔꯁꯦ ꯊꯥꯒꯣꯟꯅꯔꯦ. ꯑꯔꯣꯏꯕ ꯏꯄꯥ ꯅꯍꯥꯛꯅ ꯑꯣꯏꯍꯟꯕꯤꯗꯕ ꯌꯥꯗꯦ. ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯎꯠꯇ꯭ꯔꯕ ꯌꯥꯗꯦꯅ. ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯊꯕꯛꯁꯤ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯍꯧꯗꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ, ꯃꯇꯝ ꯑꯗꯨꯗꯤ ꯕꯁ ꯆꯦꯜꯂꯝꯃꯤ. 2011 ꯑꯗꯥꯏꯗꯅꯤ. 2011ꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯣꯛꯇꯣ ꯉꯥꯛ ꯉꯥꯏꯔꯦꯗꯅꯀꯣ. ꯃꯦꯖꯤꯛ, DI, ꯑꯣꯛꯇꯣ. ꯃꯇꯝꯗꯨꯗꯤ ꯕꯁ ꯑꯆꯧ ꯉꯥꯛ ꯆꯦꯜꯂꯝꯃꯤ. ꯕꯁꯁꯤ ꯑꯩꯅ ꯄꯨꯡ 3ꯗ ꯆꯠꯄꯁꯤꯗ ꯕꯁꯁꯦ ꯃꯊꯟꯇ ꯈꯥꯝꯃꯦ. ꯑꯩ ꯕꯁꯁꯦ ꯀꯥꯈꯠꯂꯒ ꯑꯩꯈꯣꯏ ꯆꯦꯟꯐꯝꯁꯤ ꯌꯧꯔ ꯃꯇꯨꯡꯗ ꯕꯁꯁꯦ ꯈꯥꯝꯃꯦ. ꯑꯩ ꯀꯨꯝꯃꯦ. ꯄꯩꯁꯥꯒ ꯑꯃ ꯂꯧꯗꯦ. ꯑꯗꯨꯒ ꯍꯦꯛꯇ ꯃꯤꯁꯦ ꯀ꯭ꯔꯤꯛ ꯏꯟꯅ ꯂꯩꯔꯝꯃꯦ. ꯑꯩꯁꯦ ꯃꯤꯁꯨ ꯊꯣꯏꯗꯣꯛꯅ ꯋꯥꯡ ꯆꯥꯎꯕ ꯃꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯄꯤꯜ ꯂꯥꯎꯅ ꯑꯩꯁꯦ ꯂꯤꯁꯟꯈ꯭ꯔꯦ. ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯆꯪꯈ꯭ꯔꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯥꯎꯟ 5 ꯁꯨꯕ ꯆꯦꯟꯕꯒꯤꯁꯤꯗ ꯇꯔꯪꯁꯦ ꯑꯩꯁꯦ ꯇꯥꯔꯦ. ꯑꯩꯅ ꯆꯦꯟꯕ ꯈꯣꯠꯄꯁꯦ ꯀꯔꯤꯁꯨ ꯋꯥꯗꯦ. ꯑꯩꯅ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯑꯗꯨꯝ ꯇꯧꯋꯦ. ꯑꯩ ꯈꯪꯉꯦ ꯃꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯣꯏꯅꯕꯤꯔꯦ, ꯏꯄꯥꯅ ꯂꯣꯏꯅꯕꯤꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯦ. ꯃꯔꯝꯗꯤ ꯑꯩ ꯁꯨꯡꯋꯥ ꯋꯥꯈꯤꯗ꯭ꯔꯦꯕ. ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯅꯕꯤꯔꯒ ꯑꯩꯁꯦ ꯊꯕꯛꯁꯦ ꯆꯪꯉꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯆꯥꯎꯔꯕ ꯑꯩꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯃ ꯑꯩꯉꯣꯟꯗ ꯑꯣꯏꯈꯤ. ꯃꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯑꯩꯅ ꯏꯁꯣꯔꯕꯨ ꯊꯥꯖꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯈꯤ ꯍꯥꯏꯕꯁꯦ ꯑꯩ ꯑꯣꯖꯥꯗ ꯊꯝꯖꯒꯦ. ꯍꯜꯂꯦꯂꯨꯌꯥ. ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅꯤ ꯑꯣꯖꯥ. ꯏꯁꯣꯔꯅꯕꯨ ꯄꯥꯝꯕꯤꯔꯒꯗꯤ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ ꯍꯥꯏꯕꯗꯣ. ꯃꯗꯨꯅꯤ ꯑꯣꯖꯥ. ꯑꯩ ꯀꯔꯤꯁꯨ ꯂꯩꯄꯣꯠꯇꯦ. ꯑꯩ ꯂꯨꯄꯥ ꯑꯃꯨꯛ ꯂꯩꯕ ꯃꯤ ꯅꯠꯇꯦ. ꯀ꯭ꯂꯥꯁ 8 ꯄꯥꯁꯇ ꯂꯝꯖꯦꯟ ꯆꯦꯟꯖꯔꯒ ꯑꯩꯅ ꯑꯩꯒꯤ NCC ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯂꯩꯖꯕ ꯅꯠꯇꯦ. ꯁ꯭ꯄꯣꯔꯠꯀꯤ ꯑꯃ ꯂꯩꯖꯕ ꯅꯠꯇꯦ. ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯑꯃ ꯂꯩꯖꯕ ꯅꯠꯇꯦ. ꯀꯔꯤꯁꯨ ꯂꯩꯇꯕ
ꯁꯣꯝꯅꯇꯒꯤ 8 ꯄꯥꯁꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔ ꯆꯦꯟꯖꯕ ꯑꯩꯁꯤꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯟꯕꯤꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯇꯧꯕ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤ ꯍꯥꯏꯖꯅꯤꯡꯉꯦꯕ ꯑꯣꯖꯥ ꯃꯔꯝꯗꯤ ꯑꯗꯣꯝꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯣꯏꯔꯁꯨ ꯑꯗꯣꯝꯁꯦ ꯍꯌꯦꯡ ꯏꯁꯣꯔꯅ ꯂꯣꯏꯅꯔꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯑꯣꯏꯌꯦꯕ ꯑꯣꯖꯥ ꯃꯁꯤ ꯊꯝꯖꯅꯤꯡꯕ ꯑꯩꯅ ꯌꯥꯝ ꯆꯨꯝꯕ ꯋꯥꯍꯩꯅꯤ ꯑꯣꯖꯥꯅ ꯍꯥꯏꯕꯤꯅꯤꯡꯕꯁꯤ ꯑꯗꯨꯒ ꯑꯣꯖꯥꯅ ꯍꯥꯏꯕꯤꯈꯤꯕ ꯃꯇꯝꯗ ꯑꯣꯖꯥꯒꯤ ꯕꯕꯥꯅꯀꯣ ꯑꯣꯖꯥꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯏꯁꯣꯔꯗ ꯊꯥꯖꯔꯒꯁꯨ ꯃꯇꯝ ꯑꯃꯗ ꯑꯣꯖꯥꯅ ꯌꯥꯝꯅ ꯂꯨꯞꯁꯜꯂꯨꯗꯦꯕꯀꯣ ꯑꯗꯨꯒ ꯁꯟꯗꯦ ꯆꯔꯆ ꯀꯥꯔꯅꯤꯅ ꯈꯟꯖꯕꯗ ꯋꯥꯔꯝꯕꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒ ꯑꯣꯖꯥꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯒ ꯈꯪꯕꯤꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥꯗ ꯆꯦꯟꯖꯦꯁ ꯑꯍꯣꯡꯕꯁꯤ ꯑꯣꯖꯥ ꯑꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯈꯪꯗ꯭ꯔꯤꯉꯩꯒ ꯑꯃꯁꯨꯡ ꯈꯪꯉꯛꯄ ꯃꯇꯨꯡꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯣꯖꯥꯅ ꯀꯃꯥꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯏ ꯑꯣꯖꯥ ꯑꯩꯅ ꯏꯁꯣꯔꯁꯤ ꯈꯪꯉꯛꯄꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯑꯣꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯇꯧꯔꯝꯕ ꯑꯩꯁꯦ ꯃꯇꯝ ꯑꯃꯗ ꯊꯕꯛꯀ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯁꯤꯗ ꯖ꯭ꯋꯥꯔꯁꯤ ꯀꯩ ꯍꯥꯏꯅꯤ ꯑꯍꯤꯡꯒꯁꯦ ꯍꯜꯂꯛꯇꯕ ꯊꯦꯡꯉꯕ ꯄꯨꯡ 1-2ꯗꯒ ꯍꯜꯂꯛꯄ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯣꯒ ꯐꯠꯇꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯑꯃꯨꯛ ꯑꯩ ꯇꯧꯅꯤꯡꯉꯛꯇ꯭ꯔꯦ ꯏꯁꯣꯔꯁꯤ ꯅꯤꯡꯉꯛꯄꯗꯒꯤ ꯏꯁꯣꯔꯒ ꯂꯣꯏꯅꯔꯛꯄꯗꯒꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯕ ꯈꯣꯠꯂꯝꯕꯁꯦ ꯑꯩ ꯇꯧꯅꯤꯡꯉꯛꯇ꯭ꯔꯦ ꯑꯗꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕ ꯈꯣꯠꯍꯟꯕ ꯑꯩ ꯇꯧꯅꯤꯡꯉꯛꯇ꯭ꯔꯦ ꯑꯐꯕ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯋꯥꯈꯜ खलंबा करी तौबुजे अमदा खलक्तरे मीजे उबु मतमदा मीगी अवाबा उबु मतमदा पगनुंग दे नुसीबा मीगी नुंगाइतबा उबुदा पगनुंग दे पवादा वाबा अदे सिनेमादा कइदगा हे मीना कप्पा कोप्पा अवाबा तौवे त मितिगाजे पी ताबा सुगुंबा नुंसीबाजे अदुके मति पोलखरे हाइता आइंगोंदा ओजाको हालेलुया सम थागजरी ओजा नुसीबसिनी को प्रभु यीशु ख्रिस्ट की ममिंग से नुसीबा प्रभु थवाई थाबा मखै नुसीबदो ओजा ओजा ने आइंगोंदा ओजा इने ईश्वर की थगोल तौजे ओजा आइगी यूट्यूब चैनल दो ओजा खंगबिब्रा खंग तंबी मपुगी हो आई ईश्वर की थगोल तौजे ओजा आइगी पुंसीदा इने फंगजरकपा प्रभु यीशुना उहनबिबा खरको अदो ओजा आइंगोंदा फोन तौबिरकपा मतमदा होय प्रेयर तौबिउ हाइनसु मयाम ओजासिंग मयामनसु फोन तौबिरै अदुगा आइगे मखोगिदमक्ता ईश्वरदा हाइजै सकखंगदब ngakतनी ओजा मणिपुरदगी मैतै खक्तसु नतब अतोप जात की मयाम तौरे को चिंगमी सिंग चिलना ओजा सिंगना अदो ओजा आइना दुम ताजब मतमदा अखोगी हंदकी लान से ओजा मणिपुरदा थोइबा कुकी अमसुंग मैतैगी लान सिगा आइंगोंदा फोन तौबिरकपा मतमदा ओजा अखोगी मनाक्ता लैबा क्रिश्चियन खरा मखोइसे कुकीना असमाइना मखोइना लान तौबसिगी मरम ओइरगा जीसु ख्रिस्ट थादोखरे हाइबा बैकस्लाइड चटखरे हाइबगी वाइसे कया अमा ताबा मखोइना बैकस्लाइड चटपगी मरम से करिगिनो जीसु ख्रिस्ट हाइबसिबु जीसु ख्रिस्ट से मखोगी लमदा पोखिबसु नते कोजा अदुगा जीसु ख्रिस्ट की नुंसीबसिदी अखोइगा मपा मचागी मरी ओइनबा अखोगी रिलेशन ईश्वरगा मचा ईश्वरगी मचागी रिलेशन ओइरगा तोई हाइसे करिगिनो हाइबसे ओजा आइसु खंगबा ngamdaba अदो असिगी मतंग से ओजा दा किता हंगजगे कोजा क्रिश्चियन जीसु ख्रिस्ट ओइरगा कुकीगा मैतीगा लान तौनरगा कुकी यंगा क्रिश्चियन तोई हाइबसिगी मतंग ओजा दा करि फाउबिगे मसीगी मतंग ओजा आइसु यामना नुंगाइते अमरोमदि नोकनिंगबा फावे अमरोमदि नोकनिंगबा फावे मरमदि आइना निंगिबा ईश्वरजी नुंसीबा ईश्वर कनबीबा मपु ताइबा आइखोइगिदमक्ता सिबिखिबा मपुदुनेबा अइना करिमा अवाबा अमा लैबा मतमदा अइना करिमा नुंगाइतबा अमा लैबा मतमदा अइना इपाजिदा हाइजरगा इपाजिदा प्रेयर तौजरगा इपागी थौगल तौजरगा अइंगोंदा अइगी अवाबा नुंगाइतबा खुदिमक्से कोकपा ngamiबने अदुगा करिगिनो अखोइना ngasi इरमदम मणिपुरदा थोइबा थौदो असिदा अइना सुताजै मतेंग पांगबिद्रे आइसे कनागुंबा इसिना किसेन ओरमगा दगी हारिबा रेड जोन दुदगी थोलको मतमदा आइंगोंदा मतेंग पांगबिदि करिनो मतेंग पांगबिद्रिजि मी येंगिबजे अखोइना करिगिनोबा आइना इसोर येंगदबनेबा आइना इसोर येंगगा चत्रगा आइना मी येंगा चतादि मीगी असोइबदो आइंगोंदा उबु ताबने आइना हाइदनिंगबदो ओजा मसी थाजा फातबा आइंगोंदा थमोइदा इतोरबु थमोइ सेंना लौसनजगिबा इतोरबु थमोइ सेंना थाजगिबा लौसनजगिबा मी यमना मसीगी पोसे सुंगलै लैरु हाइना हाइजनिंग मरम इतोरदि नुंसीबने इतोरना करि हाइ मीगी मी हाटकनु हाइबने
adagi aranba tawgunu haibani aikoi wayeng ya thang tara leiba si nungsibana thungale haribani amen amen aingonda nungsibado leitragadi aingonda phattabadu atum tawrakpa tabaneba aigi imungda warin aigi imungda Christian satpa ma lei matamda aina yeng thi kaino sai phattaba miduna tawre phattaba thabak tawi nangsu phattaba dugi michang chang haibi wakhandu laeba phattaba do uduna leireba aina phattaba uragadi aingonda phattabagi mafamdu pibaneba aina afaba ubu tabane pabuji sokesna akhoi gi damakta cross ta sibi kiba amasung phumduna hinga kibado akhoi ni ningsing deba ai gi damakta pap chelaba mipum khudimo ngasi pap cheli haiba si mi khudimo na yarangani adu papa sibu kokpi bangamba taibung palasi da kana su leite ba somna tagi pabuji chu kristan natan amen amen haiba si kristen masa oiba akhoi na khangniba khangba singa hanta ki kirang asi da kauphu eba mi yenga leireba mi da moidi ningdabani maming tagini maming tagi oiba pot tu da na yenga chatlagadi aina ngasi sargagi damakta thaurang tawdariba aigi punchi lambi se lambela se amakpa lakpa tabaneba phatabadu athembadun irai laina ai thabak tawbu ngangganiba maramdi aina aranba wakhandu khanjalleba moina phataba tawre mi hale aiju hatkaniena adudi laman isona kari hai laman khumba aigi ni haiba natra babuji ju kristana adudi aikoi masendi nangna mi tara harkadi aina noigi mi kun hatkaniena laman khumgani haibagi wakhandu laigreba maside saitangi wakhanebo mani mani masi isor ningba macha amagi wakhan suna nateba isor ningba oitadi o ipana aikoi da takpi ko isor laman khumbai si ipagi mathawni ko aikoi isor da haija si haibachi kana su khandeba khande chummega isor bu thamoi se ni ningjari ba ngasi gi kisen macha am oina isor gi macha nupa macha nupi am oina aikoi ngasi manipugi thoiba thodo osigi damakta aikoi na prayer tawje tawi ko da ojana su tawi aina su tawje mipung khudimo na prayer tawje ipa nahna ya biduna thoiba thodo si irai laina loichan biuna adu karamba kanana prayer tawgeba hoi manipuri damakta haija bigeba mani masi ju munna khanbam thoeba koina aduna aina haija ningbadi oja aingonda kristen ama oi hairagadi aingonda nungsiba yaugdragadi ipan haibiba khingliba korta ama gumbani haibitu mani aduga ai istaching ikaideba mi yenga oibasu ya mi yenga tatpa chunga ya de oja mi yengba je mi gi asoiba soidin urakan aina yenga de ipagi asengba ipagi lambi achumba mahana takpiba ipagi bible dai koina iriba matigi matungin aikoina chatkadabneba oja mani oja aduga aikoina keno cookie ga lan soknaraba matumda ko ja yengaga Yesu Krista thajaramba sing tokiba haise Yesu Krista se cookie gi mafamda pokiba na te bolja ko world da prithvi da kwaidigi hena mising yamba se Christianity ni oja aduga America kairiba United States of America se Christian gi state ni oja nadra mani aduna adugumna di cookie da yengaga aduga oja ingon yam nungsiba nupi amana phone tawre phone tawraga hai oja sumaina aigi puroi busu Christian oiramani baptize tawrabani aisu tawre adubu lan hek tawgibadagidi aigi puroi buduna Yesu Krista uba yade Yesu Krista gi cross mai thadokre Yesu Krista gi Bible uba yade aina Yesu Krista kuramba matamda nangna Christian nangna karigi Christian oino cookie gi laido karigi ningino haina phui hai oja adubu Yesu Krista sibu cookie gi lairani oja नते ओजा मसी मतान आइना कैनो है मसी हौजी तिंग बि ओजा खुत्ता मोबाइल पारे सोशल मीडिया न वा इसाइ दुन लैरबनेबा आइना सुन्नतागी अपिक मणिपुर से क्वाइदगी पिक स्टेट अमनि नत्र ओजा अपिक पदुदा लैरिबा क्वाइदगी पिक कुकी फुरुब अम ओरगा हाउगी लाइनि हायरगदि ओजा आइ से मपान थोक्तबा मी ताइनि ओजा क्वाइदगी मपान थोक्तबा मी जे आइ ओइनिबा मसी वर्ल्ड पृथ्वीदि यंबिउ चाखल लैबा सिंग अमेरिका इंग्लैंड हा अदगी South Korea ham mapam khudimak to oja Jesu Christ gi kan ongak tene ba nusi wa pau ngak tene ba oja mon ningdana oja social media da changi zik aikoi ngasi di khutta mobile pai dana social media ji khutta pora ko ibne ba adu chumna ta gi picto Manipur gumba state ama sigi manung da lairiba picto furup amana ningi haiduna furup tugi loina uduna aranba santu uibase oda masidi aina haijaningbadi masidi yam lanba thaboni ai koi amutang khanda biu kasu laitaba Manipur jida lairiba ipik furup amana ningbadu da ai koi maitai su yawe haiduna ai koi bu lana haugi lai ningba na haibasidi oda aidi taseng aidi yam yajaningde masi aidi aranba
wakanni haina hajini maramdi ngasi social media amutang chang yengbiu kadai da Christianity haisi leige haisi kadai di haurai babu jisu Christ je kadai da pok hige haisi kudi mak tho obneba mani pu da pok hibro ma boza kuki marak da pok hibro akoi jo adu di yaningoi ne kuki mak da pok karo moina phatta bangang taw hai bi yaiba hoi mogi marak da pok mogi lam da pok po di yaba adubu jisu Christ di Angres ki sunate America England da su pokide koza Israel hariba mafam dugi Bethlehem hariba khungang dani hoja aduga Jisu Christ gi masi Jehudi gi kenu da pokpane ba jati da hoja haugi sunate Angres ki sunate hoja aduna sumaina oja koi gi mase oi oja na su haibi ba chumi mase sengna khangda bugini ko ja mane thaja phata ba hai watpa mi yenga ga dum leiba Christian oiraga kana ba phangadra kaina khanbudo masigi matang ju ai kitan haije ningo da ma maram di Christian ning bajida hositi yung afaba pot ama phangna bai damakta chakhot laba mapam kudimakta England dagi America dagi paisa je thadar ego haidi ngasi aikoina kana akoi pik akoi fellowship asinasu awabu umatamna mateng pangjana bai damakta lupa manga tarado jo khaige naraga aikoi je awabu da mateng pangji haiba asigumna chakhot laba leibak sing paisa pairaba singna ngasi gi torbu khangjadriba singi damakta waribu tara sabina ba adagi charastugi maru oiba darka oi pose singadu leibina bai damakta paisa aduga charasadubu leading tawriba pastor oichnu kana mami oichnu magi damakta ngamjaba khara thagi oina paisa piboja piriba paisa ji da mayam dina kari oi moi kiseninga di paisa phangmani moi kiseninga di pot adu phangmani aran bada oza aran bada santo iba oza paisa phangde oza bu paisa phangbu kiseninga phangde oza hangan pi ai ju kai phangdu no paisa aina thabak suruga ai paisa phang oza thabak suru oza paisa phang adubu pabu ji su Christian ningbudi kari phangi oza nungsiba phange ingthaba phange salvation aran kubam du phangeba aran kubam hariba salvation harise atai isor amata da lai kauba amata iba famda laite sopna tagi babuji su Krista magi mafamda lairame boza ngasi ai aina haijaning oza thaja driba ngasi gi thaja phataba singi mafamda aina thamjaning buje oza amutang di Bible paro yengbiu achumba do choidna thokani ai koina mi thiraga mi gi mafamda gi achumba phangoi mi yengaga ai gi isor phangoi oza Bible amutang pabiu adongi achumba adomna hangiba wahangdugi pakhum adombu hayeng sarga da su pubi kadaba lemna adombu wayen bada su yauroi daba isor ma khak lairame ai matam da Hindu ai yak labu Hindu dharma gi machani ne oza adubu kari damakta Babu Jisu Christ da ningjari bunu laibunu adubu Babu Jisu Christ ningi haga aina aigi inatu aigi kanobu dharma bu aina hunba laite ai maitaini ai Hindu dharma dai laksabani adubu aina hayeng sira matungda aibu kanbina be damakta isor makha lerami madudi Babu Jisu Christ ni mahak natana lambi adusu asumba adusu hingba adusu aini habiba isor mata laito maramna Bible pajarapudi aina khangjaki aduga ai awaba kaya su mahakna ira laina thangdabiki ai polum khudima mahakna thangdabiki ai awaba khudima mahakna ira laina ko onbiki masi aina kana amtagi mafamdagi phangba ngamde amen adubu aina haijeningbudi oda mi gi maranthi bai khoi mi amoina mi gi maran hojigi matamda khwaidagi aranba thaba ama mi amana mi magi maran thiba mi dharma amagi maran thiba masidi khwaidagi lali haina haijaningi oda ai mi moina mi oiba moina khwaidagi singba khwaidagi athoiba ni haina akoi hainaribani adubu ngasidi phattaba romda khwaidagi phattabadu oihelle aduna isi naw singda aina haijaningbadi amutang achumba khangi haragadi ngasi social media da su aduma uduna leire aduga isamakna hakthengna khangjage hai daragadi aikoi Bible amutang pabi Bible asi charasta chatraga su ama phamada chatraga su hojiti mobile da loina phangabani Manipuri Bible haidna adum thabiu tholakani amutang pabiu aduga achumbadu kananu Hindu gi su pabiu adagi koi Muslim gi su pabiu Bible koi Holy Bible Babu Jisu Christ gi asi su pabiu achumba du kanano haibadu sungsok soiduna thokani oja achumba khangdana aibu mi mabu aina oja da ai lale ta hayaba na dinuda mani mi mabu ikai khumnadradi oja aina ai mini aina oja bu ikai khumnadradi aibu kanani ikai khumnadunu oja mani oja dumagne gi wakhal da su ko dharma punam ikai khumnaba mi punam oja koina mi oiba haise
ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯒꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯒꯗꯤ ꯃꯤ ꯑꯣꯏꯕ ꯁꯥ ꯑꯣꯏꯕ ꯅꯠꯇꯦꯕ ꯑꯣꯖꯥ ꯃꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯂꯝꯆꯠꯅ ꯑꯃꯅꯤ ꯁꯥꯒꯤ ꯂꯝꯆꯠꯅ ꯑꯃꯅꯤꯗꯅ ꯑꯣꯖꯥ ꯙꯔꯃ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯑꯗꯨꯒ ꯑꯐꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯏꯁꯥꯅ ꯏꯁꯥꯗ ꯋꯥꯍꯪ ꯍꯪꯖꯕꯗꯣ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯕ ꯑꯃ ꯂꯩ ꯃꯁꯤ ꯕꯥꯏꯕꯜꯅꯁꯨ ꯏꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯌꯨ ꯃꯄꯨꯅꯤ ꯍꯥꯏꯅ ꯂꯧꯁꯤꯟꯈ꯭ꯔꯒ ꯑꯣꯖꯥ ꯕꯞꯇꯥꯏꯁ ꯇꯧꯈ꯭ꯔꯒ ꯂꯧꯁꯤꯟꯈ꯭ꯔꯒ ꯃꯥꯅ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕꯁꯦ ꯁꯤ ꯃꯥꯅ ꯅꯠꯇꯦꯕ ꯍꯥꯏꯔꯤꯕ ꯐꯠꯇꯕꯗꯣ ꯁꯔꯒꯗ ꯀꯥꯈꯤ ꯇꯥꯔꯦꯅ ꯈꯪꯕꯒꯤ ꯃꯔꯝꯅ ꯄꯨꯊꯣꯛꯄꯅꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯝꯕ ꯃꯍꯥꯛ ꯑꯗꯣ ꯍꯌꯦꯡ ꯃꯥꯒꯤꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯗꯅ ꯃꯍꯥꯛꯅ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯈꯤꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯒꯤ ꯊꯋꯥꯏꯁꯦ ꯌꯥꯝ ꯑꯃꯨꯛ ꯍꯦꯟꯅ ꯑꯣꯠꯂꯦꯅ ꯍꯥꯏꯌꯦꯕ ꯑꯣꯖꯥ ꯑꯣꯠꯄꯗꯅꯦ ꯗꯕꯜ ꯑꯣꯠꯄ ꯃꯁꯤ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯅꯤꯀꯣ ꯑꯣꯖꯥ ꯃꯔꯝꯗꯤ ꯅꯪꯁꯨ ꯃꯇꯝ ꯑꯃꯗ ꯖꯤꯁꯨ ꯊꯥꯖꯔꯝꯕꯅꯤꯀꯣ ꯅꯪꯁꯨ ꯁꯔꯒꯗ ꯀꯥꯒꯗꯧꯔꯕꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯄꯨꯊꯔꯛꯄꯅꯤꯀꯣ ꯅꯪ ꯅꯣꯔꯣꯛꯇ ꯍꯥꯏꯔꯒꯅꯦ ꯍꯦꯟꯅ ꯑꯣꯠꯄ ꯑꯣꯖꯥ ꯑꯗꯨꯅ ꯉꯁꯤ ꯑꯣꯖꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯀꯅꯥꯒꯨꯝꯕꯁꯤꯡ ꯑꯗꯣꯝꯗ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟꯅꯗꯤ ꯀꯅꯥꯗꯁꯨ ꯖꯕꯔꯗꯁꯇꯤ ꯇꯧꯗꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯁꯨ ꯇꯧꯈꯤꯗꯦ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅꯤ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯕ ꯁꯥ ꯆꯣꯛꯊꯔꯕ ꯁꯥ ꯑꯩꯉꯣꯟꯗ ꯂꯥꯛꯎ ꯍꯥꯏꯕꯅꯤ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯥꯡ ꯇꯥ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯇꯧꯈꯤꯕ ꯅꯠꯇꯦ ꯑꯣꯖꯥ ꯑꯗꯨꯅ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯇꯥꯕꯤꯔꯤꯕꯁꯤꯡꯉꯁꯤ ꯑꯣꯖꯥ ꯑꯩꯒ ꯑꯣꯖꯥ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯗ ꯂꯩꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯆꯔꯤꯕ ꯑꯣꯖꯥ ꯀꯌꯥ ꯑꯃ ꯂꯩ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯣꯖꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯦꯡꯗꯒꯤ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯒ ꯇꯣꯛꯈ꯭ꯔꯦ ꯀꯨꯀꯤ ꯌꯦꯡꯗꯨꯅ ꯍꯥꯏꯅ ꯑꯗꯣꯝ ꯇꯧꯕꯤꯒꯅꯨ ꯑꯗꯣꯝ ꯖꯤꯁꯨꯅ ꯀꯧꯔꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯕꯨ ꯀꯟꯕꯤꯒꯗꯧꯕꯅꯤ ꯖꯤꯁꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯄꯨꯝꯅꯃꯛ ꯀꯟꯕꯤꯔꯣꯏ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯔꯒ ꯃꯤ ꯍꯥꯠꯄ ꯅꯨꯡꯁꯤꯕ ꯍꯩꯇꯕꯒꯤ ꯃꯔꯝꯗ ꯕꯥꯏꯕꯜꯅ ꯍꯥꯏ ꯑꯩꯉꯣꯟꯗ ꯄ꯭ꯔꯚꯨ ꯀꯧꯕ ꯄꯨꯝꯅꯃꯛ ꯁꯔꯒꯗ ꯆꯠꯂꯣꯏ ꯆꯔꯆ ꯀꯥꯕ ꯄꯨꯝꯅꯃꯛ ꯕꯥꯏꯕꯜ ꯄꯥꯕ ꯄꯨꯝꯅꯃꯛ ꯁꯔꯒꯗ ꯆꯠꯂꯣꯏ ꯆꯔꯆ ꯀꯥꯔꯒ ꯅꯨꯡꯁꯤꯕ ꯍꯩꯇ꯭ꯔꯕ ꯕꯥꯏꯕꯜ ፓꯔꯒ ꯅꯨꯡꯁꯤꯕ ꯍꯩꯇ꯭ꯔꯕ ꯃꯍꯥꯛ ꯑꯗꯨ ꯁꯔꯒꯗ ꯆꯠꯂꯣꯏ ꯑꯩꯉꯣꯟꯗ ꯈꯨꯔꯨꯝꯕ ꯄꯨꯝꯅꯃꯛ ꯆꯠꯂꯣꯏ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯊꯃꯣꯏꯅ ꯍꯪꯕꯤꯌꯨ ꯊꯋꯥꯏꯅ ꯍꯪꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯗꯣꯛꯄ ꯍꯥꯏꯕꯗꯤ ꯑꯗꯣꯝ ꯁꯔꯒ ꯊꯥꯗꯣꯛꯄꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯕꯥꯞꯇꯥꯏꯁ ꯇꯧꯈꯤꯕꯒꯤ ꯃꯔꯝꯗꯤ ꯑꯗꯣꯝ ꯁꯔꯒ ꯅꯣꯔꯣꯛ ꯍꯥꯏꯕꯁꯦ ꯌꯥꯕꯒꯤ ꯃꯔꯝꯅꯅꯤ ꯁꯔꯒ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯂꯝꯕꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯟꯕꯤꯍꯧ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯄꯤꯔꯤ ꯑꯗꯨꯒ ꯑꯣꯖꯥꯗ ꯋꯥꯍꯪ ꯑꯃꯇꯪꯒ ꯍꯪꯖꯒꯦꯀꯣ ꯉꯁꯤ ꯌꯥꯝꯅ ꯑꯆꯥꯕ ꯃꯇꯝ ꯑꯃ ꯏꯁꯣꯔꯅ ꯄꯤꯅꯕꯤꯔꯦ ꯑꯣꯖꯥꯁꯨ ꯊꯕꯛ ꯌꯥꯝꯅ ꯕꯤꯖꯤ ꯑꯣꯏ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯑꯣꯖꯥ ꯃꯔꯝꯗꯤ ꯑꯣꯖꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯌꯥꯝꯅ ꯂꯥꯟ ꯀꯟꯕ ꯃꯐꯝꯅꯤ ꯑꯗꯨꯒ ꯅꯣꯡꯃ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯈꯤꯕ ꯃꯇꯝꯗ COVID-19ꯒꯤ ꯃꯇꯝꯗꯅꯦ ꯑꯣꯖꯥ ꯑꯣꯖꯥꯁꯦ COVID-19ꯅ ꯅꯥꯔꯨꯔꯦ ꯍꯥꯏꯕꯁꯨ ꯀꯩꯅꯣꯝ ꯍꯥꯏꯔꯛꯄꯅꯤꯅꯦ ꯑꯣꯖꯥ COVID-19ꯅ ꯅꯥꯔꯨꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯣꯖꯥꯗ ꯐꯍꯟꯕꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯇꯦꯁꯇꯤꯃꯣꯅꯤ ꯑꯃꯁꯨ ꯑꯣꯖꯥꯅ ꯃꯃꯥꯡꯗ ꯍꯥꯏꯔꯝꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯣꯏ ꯑꯗꯨꯒꯤꯁꯨ ꯑꯣꯖꯥꯒ ꯑꯩꯒ ꯇꯦꯁꯇꯤꯃꯣꯅꯤ ꯑꯃ ꯁꯦꯝꯒꯦꯅ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯒꯤꯗꯗꯅ ꯑꯗꯨꯃꯛ ꯁꯦꯝꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯑꯩ ꯍꯥꯏꯗꯣꯛꯆꯒꯦ ꯑꯩꯁꯦ COVID-19 ꯌꯛ ꯂꯥꯎꯕ ꯑꯩꯈꯣই 2019 ꯍꯧꯔꯛꯄ ꯑꯣꯏꯔꯝꯅꯤ ꯑꯣꯖꯥ ꯀꯣꯚꯤꯗꯁꯦ ꯑꯗ ꯑꯩꯈꯣꯏꯗꯤ ꯌꯦꯡꯉꯨ ꯂꯝꯁꯦ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤꯅ ꯉꯁꯥꯏꯒꯤ ꯀꯣꯚꯤꯗ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯅꯥꯔꯦ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯔꯛꯇꯨꯗ ꯊꯝꯃꯦ ꯑꯗꯩ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯈꯟꯇꯣꯛꯑꯒ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯌꯥꯝꯁꯤ ꯃꯔꯛꯇ ꯊꯝꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯈꯤꯗꯦ ꯑꯩꯒꯤ ꯏꯃꯨꯡꯗ ꯀꯞꯄꯦ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯀꯞꯄꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅꯁꯨ ꯀꯞꯄꯦ ꯑꯩꯒꯤ ꯏꯆꯦꯅꯁꯨ ꯀꯞꯄꯦ ꯉꯁꯥꯏ ꯃꯣꯏꯗꯤ ꯁꯤꯔꯅꯤꯅ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯂꯣꯏꯅꯔꯛꯄ ꯃꯇꯝꯗꯗꯤ ꯑꯣꯖꯥ ꯁꯥꯊꯤꯔꯕ ꯂꯥꯏꯅꯥꯗꯨ ꯅꯥꯔꯁꯨ ꯑꯣꯖꯥ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯀꯔꯤꯁꯨ ꯑꯋꯥꯕ ꯐꯥꯎꯈꯤꯗꯦ ꯑꯩꯉꯣꯟꯗ ꯂꯥꯏꯍꯧ ꯍꯧꯕꯒꯤ ꯈꯔ ꯀꯣꯚꯤꯗꯅ ꯅꯥꯕ ꯃꯇꯝꯗ ꯂꯥꯏꯍꯧ ꯍꯧꯕꯒꯤ ꯈꯔ ꯁꯥꯊꯤꯕꯒꯤ ꯇꯥꯏꯞꯇꯤ ꯇꯧꯋꯦ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯂꯩꯈꯤꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯊꯥꯖꯩ ꯏꯄꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯍꯟꯕꯤꯒꯅꯤꯅ ꯑꯗꯩꯗꯤ ꯑꯩ ꯇꯦꯁ ꯇꯧꯔꯒ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯁꯦ ꯃꯤ 400 ꯄꯨꯂꯞ ꯊꯝꯃꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯉꯥꯛꯇꯅꯤꯀꯣ ꯑꯣꯖꯥ ꯊꯝꯃꯤꯗꯣ ꯅꯥꯗꯕ ꯑꯝꯇ ꯅꯠꯇꯦ ꯄ꯭रिꯛ ꯁꯧꯕ ꯍꯦꯛꯇ ꯊꯝꯃꯕꯅꯤ ꯃꯔꯛꯇꯨꯗ ꯑꯩꯁꯨ ꯌꯥꯎꯔꯕꯅꯤ ꯅꯥꯔꯕꯅꯤꯅ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯗꯨꯗ ꯂꯩꯔꯒ ꯃꯥꯁꯀ ꯎꯞꯇꯨꯅ ꯇꯧꯔꯦ ꯏꯁ꯭ꯋꯥꯔꯗ ꯍꯥꯏꯖꯔꯦ ꯅꯨꯡꯇꯤꯒꯤ ꯑꯦꯛꯁꯔꯁꯥꯏꯖꯀ ꯇꯧꯗꯅ ꯍꯛꯆꯥꯡ ꯀꯟꯅꯅꯕꯅ ꯑꯗꯨꯕꯨ ꯂꯥꯏꯅ ꯑꯃꯨꯛ ꯇꯦꯁ ꯇꯧꯔꯀꯥꯟꯗ ꯅꯦꯒꯦꯇꯤꯚ ꯂꯥꯛꯑꯦꯅꯦ ꯈꯪ ꯈꯪꯍꯧꯗꯅ ꯀꯔꯤꯁꯨ ꯈꯟꯗꯦ ꯃꯇꯝꯗ ꯑꯩꯅ ꯀꯔꯤꯁꯨ ꯈꯟꯗꯦ ꯀꯣꯚꯤꯗ ꯅꯥꯔꯁꯨ ꯂꯥꯏꯅꯥ ꯑꯆꯧꯕ ꯅꯥꯔꯁꯨ ꯏꯄꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯍꯟꯕꯤꯒꯅꯤꯅ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯣꯖꯥ ꯑꯩꯅ ꯂꯥꯏꯅꯥ ꯆꯦꯟꯗ꯭ꯔꯕꯁꯨ ꯑꯩꯅ ꯂꯥꯏꯅꯥ ꯅꯥꯗ꯭ꯔꯕꯁꯨ ꯑꯩꯅ ꯊꯕꯛ ꯑꯐꯕ ꯃꯌꯥꯝ ꯇꯧꯔꯕꯁꯨ ꯁꯤꯕ ꯍꯥꯏꯗꯨꯅ ꯂꯥꯛꯑꯗꯤ ꯑꯣꯖꯥ ꯑꯩꯁꯦ ꯂꯦꯞꯅ ꯁꯤꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯈꯨꯗꯤ ꯑꯃꯨꯛ ꯊꯤꯕꯗ ꯁꯤꯌꯦꯕ ꯑꯗꯨꯕꯨ ꯏꯄꯥꯅ ꯁꯤꯅꯨꯕꯨ ꯍꯥꯏꯔꯗꯤ ꯀꯣꯚꯤꯗꯅ ꯅꯥꯁꯅꯨ ꯀꯦꯟꯁꯔꯅꯕꯨ ꯅꯥꯁꯅꯨ ꯑꯣꯖꯥ ꯁꯤꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦꯕ ꯃꯔꯝꯗꯤ ꯏꯄꯥ ꯌꯥꯎꯔꯤꯑꯕ ꯃꯥꯅꯦ ꯑꯗꯨꯒ ꯑꯣꯖꯥ ꯁꯤꯔ ꯐꯥꯎꯕꯗ ꯍꯤꯡꯒꯠꯂꯤꯗꯨꯗꯤ ꯁꯤꯔ ꯐꯥꯎꯕꯗ ꯂꯥꯖꯔꯁꯀꯤ ꯃꯆꯦꯅ ꯅꯨꯃꯤꯠ 4ꯅꯤ ꯁꯤꯔꯕ ꯐꯨꯝꯗꯨꯅ ꯂꯩꯗꯣ ꯄ꯭ꯔꯚꯨ ꯃꯍꯥꯛꯇꯤ ꯄꯠꯂꯝꯃꯅꯤ
ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯊꯥꯖꯕ ꯅꯪꯅꯕꯨ ꯊꯥꯖꯔꯕꯗꯤ ꯃꯥ ꯊꯣꯛꯂꯛꯀꯅꯤ ꯂꯥꯖꯔ ꯊꯣꯛꯂꯛꯑꯣꯅ ꯀꯣꯝ ꯊꯣꯛꯂꯛꯈꯤꯅꯤ ꯑꯣꯖꯥ ꯊꯣꯛꯂꯛꯈꯤꯗꯨꯗꯤ ꯍꯜꯂꯦꯂꯨꯌꯥ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯅꯤ ꯑꯣꯖꯥ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯍꯤꯡꯉꯤꯕꯅꯦꯕ ꯂꯥꯏꯅꯥꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯋꯥꯔꯤꯕ ꯋꯥꯒꯅꯨ ꯏꯁꯣꯔꯅ ꯍꯥꯏꯕꯁꯤ ꯅꯪ ꯋꯥꯒꯅꯨ ꯅꯪ ꯊꯥꯖꯧ ꯏꯁꯣꯔꯅ ꯍꯥꯏꯕꯁꯤ ꯊꯥꯖꯧ ꯅꯪꯒꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯂꯥꯏꯅꯥ ꯃꯈꯟ ꯑꯅꯥꯕ ꯃꯈꯟꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯔꯣ ꯍꯧꯒꯠꯂꯨ ꯆꯠꯂꯨꯅ ꯃꯁꯤ ꯑꯉꯛꯄꯁꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯄꯥꯕ ꯃꯇꯝꯗ ꯈꯪꯉꯤ ꯕꯥꯏꯕꯜ ꯄꯥꯕ ꯃꯇꯝꯗ ꯎꯖꯩ ꯑꯗꯨꯅ ꯑꯩꯅ ꯋꯥꯔꯕꯁꯨ ꯅꯥꯔꯕꯁꯨ ꯀꯔꯤꯁꯨ ꯈꯟꯗꯦ ꯑꯣꯖꯥ ꯃꯔꯝꯗꯤ ꯏꯄꯥꯅ ꯐꯍꯟꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯣ ꯑꯩꯉꯣꯟꯗ ꯂꯩꯕ ꯃꯔꯝꯅ ꯀꯩꯁꯨ ꯈꯟꯗꯦ ꯑꯣꯖꯥ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯀꯤꯒꯅꯨ ꯂꯥꯡꯇꯛꯅꯒꯅꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯥꯡꯇꯛꯅꯕ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤ ꯐꯠꯇꯕ ꯃꯔꯛꯇ ꯂꯩ ꯑꯐꯕ ꯑꯃ ꯂꯩꯔꯗꯤ ꯑꯣꯖꯥ ꯃꯌꯥꯝꯅ ꯈꯜꯂꯤꯕꯗꯨ ꯆꯨꯝꯃꯤ ꯑꯐꯕ ꯑꯃ ꯂꯩꯔꯗꯤ ꯐꯠꯇꯕ ꯑꯃ ꯁꯔꯒ ꯂꯩꯔꯗꯤ ꯅꯣꯔꯣꯛ ꯅꯠꯇ꯭ꯔꯥ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯣꯏ ꯈꯪꯅꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯕꯨ ꯁꯔꯒꯒꯤ ꯂꯝꯕꯤꯗ ꯊꯤꯕ ꯃꯤꯗꯤ ꯃꯁꯤꯡ ꯌꯥꯝꯗꯦ ꯑꯗꯨꯕꯨ ꯐꯠꯇꯕꯗꯤ ꯃꯤꯀꯨꯞ ꯑꯃꯗ ꯍꯦꯛꯇ ꯍꯥꯏꯕꯤꯕ ꯉꯝꯕ ꯍꯦꯛꯇ ꯉꯥꯡꯅꯕꯤꯕ ꯅꯪ ꯇꯧꯔꯤꯗꯨ ꯆꯨꯝꯗꯦꯅꯦ ꯅꯪ ꯇꯧꯔꯤꯗꯨ ꯂꯥꯜꯂꯤꯅꯦ ꯖꯁꯃꯦꯟ ꯑꯗꯨꯒꯅꯦ ꯑꯣꯖꯥ ꯍꯟꯗꯛꯁꯦ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯗꯨꯝ ꯎꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯣꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯀꯩꯒꯤꯅꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯃꯦ ꯅꯨꯄꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯜꯒꯤꯗꯃꯛꯇꯀꯣ ꯑꯣꯖꯥ ꯅꯨꯄꯤꯗ ꯅꯝ ꯍꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯀꯌꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯒꯤꯀꯣ ꯑꯣꯖꯥ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯗꯤ ꯃꯤꯒꯤ ꯕꯥꯠꯔꯨꯝꯗ ꯆꯪꯉꯒ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ ꯀꯥꯞꯄꯒ ꯊꯥꯗꯣꯛꯑꯅꯤ ꯍꯥꯏꯅ ꯇꯧꯔꯒ ꯃꯉꯣꯟꯗ ꯄꯩꯁꯥ ꯅꯤꯔꯝꯃꯦ ꯂꯨꯄꯥ ꯑꯗꯨꯒ ꯌꯣꯜꯂꯅꯤ ꯍꯥꯏꯕ ꯄꯨꯔꯥ ꯑꯣꯖꯥ ꯑꯁꯤꯗꯤ ꯏꯁꯣꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯀꯣ ꯑꯣꯖꯥ ꯐꯠꯇꯕ ꯑꯣꯛꯇꯕꯒꯤ ꯌꯥꯝ ꯇꯨꯀꯠꯆꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯇꯥꯏ ꯑꯣꯖꯥ ꯀꯣ ꯏꯁꯣꯔ ꯄꯨꯝꯅꯃꯛꯄꯨ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯏꯁꯣꯔꯅ ꯊꯧꯖꯥꯜꯗꯒꯤ ꯏꯪꯊꯕ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯣꯖꯥꯒ ꯉꯁꯤ ꯁꯥꯟꯅꯕ ꯋꯥꯔꯤꯁꯦ ꯑꯣꯖꯥ ꯑꯩ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀꯟꯕꯤꯌꯨ ꯃꯄꯨꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯑꯩ ꯍꯥꯞꯆꯔꯛꯀꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅ ꯑꯩꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯗꯨ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯇꯝꯁꯤ ꯅꯛꯁꯤꯜꯂꯛꯑꯦ ꯃꯇꯝ ꯅꯛꯁꯤꯜꯂꯛꯑꯦ ꯁꯔꯒꯒꯤ ꯃꯇꯝ ꯑꯗꯨ ꯅꯛꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯍꯣꯡꯖꯔꯣ ꯏꯄꯥꯅ ꯍꯥꯏꯕꯤꯕ ꯃꯁꯤ ꯑꯩꯈꯣꯏ ꯃꯇꯝꯁꯤ ꯆꯥꯎꯅ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯉꯁꯤ ꯑꯣꯖꯥꯅꯁꯨ ꯎꯕꯤꯔꯤ ꯑꯩꯅꯁꯨ ꯎꯕꯤꯔꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯎꯔꯕ ꯉꯥꯛꯇꯅꯤ ꯑꯐꯕ ꯍꯥꯏꯕꯁꯤ ꯇꯥꯗ꯭ꯔꯕꯅꯤ ꯑꯣꯖꯥ ꯍꯥꯠꯅꯔꯦ ꯁꯨꯅꯔꯦ ꯀꯥꯞꯅꯔꯝꯃꯦ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯝꯃꯦ ꯍꯨꯔꯥꯜꯂꯝꯃꯦ ꯐꯠꯇꯕꯒꯤ ꯐꯠꯇꯕ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯑꯣꯖꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝꯅ ꯅꯛꯁꯜꯂꯦ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯍꯣꯡꯖꯕꯒꯤ ꯃꯇꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯛꯑꯦ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯣꯖꯥ ꯌꯥꯝ ꯆꯨꯝꯕ ꯋꯥꯍꯩꯅꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯄꯨꯛꯅꯤꯡ ꯍꯣꯡꯕꯒꯤ ꯑꯆꯥꯕ ꯃꯇꯝ ꯆꯥꯕ ꯃꯇꯝꯗꯣ ꯄꯤꯕꯤꯔꯦ ꯏꯄꯥꯅ ꯑꯗꯨꯒꯅꯦ ꯑꯣꯖꯥ ꯑꯔꯣꯏꯕꯁꯤꯗ ꯑꯣꯖꯥꯁꯦ ꯑꯩꯅ ꯑꯣꯖꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯣꯖꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯋꯥꯍꯩ ꯀꯌꯥꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯅ ꯇꯁꯦꯡꯅ ꯂꯣꯏꯅꯕꯤꯕ ꯑꯣꯖꯥꯅꯤ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯄꯤꯕ ꯂꯩ ꯑꯣꯖꯥ ꯑꯗꯨꯅ ꯑꯣꯖꯥꯅ ꯂꯩꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯗꯕ ꯑꯣꯏꯔꯒꯁꯨ ꯑꯣꯖꯥ ꯊꯥꯖꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯤꯕꯨ ꯉꯥꯛꯄꯤꯔꯤꯕ ꯀꯣ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯣꯏꯔꯒꯁꯨ ꯄꯨꯂꯤꯁ ꯑꯣꯏꯔꯒꯁꯨ ꯅꯦꯚꯤ ꯑꯣꯏꯔꯒꯁꯨ ꯄꯨꯝꯅꯃꯛꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯩꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯉꯥꯛꯄꯗ ꯑꯆꯧꯕ ꯊꯧꯒꯜ ꯇꯧꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯅꯤꯖꯔꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯗꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯇꯦꯁꯇꯤꯃꯣꯅꯤ ꯀꯌꯥꯗ ꯑꯗꯨꯝ ꯏꯁꯣꯔꯒꯤꯗꯃꯛꯇ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯌꯔ ꯇꯧꯔꯒ ꯂꯩꯖꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯣꯖꯥꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯌꯥꯝꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯝꯃꯒ ꯁꯔꯒꯒꯤ ꯃꯤꯑꯣꯏ ꯑꯣꯏꯔꯝꯃꯒ ꯀꯨꯀꯤꯅ ꯂꯥꯟ ꯇꯧꯔꯛꯄꯗꯒꯤ ꯃꯤ ꯍꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯅ ꯐꯠꯂꯛꯇꯕꯗꯒꯤ ꯑꯩ ꯈ꯭ꯔꯤꯁꯇꯦꯟ ꯇꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯤ ꯌꯦꯡꯗꯨꯅ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯌꯨ ꯃꯄꯨꯕꯨ ꯊꯥꯗꯣꯛꯈꯤꯕꯁꯦ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯍꯥꯏꯖꯕꯤꯔꯛꯑꯣ ꯑꯣꯖꯥꯒꯤ ꯄ꯭ꯔꯦꯌꯔꯗꯣ ꯃꯈꯣꯏꯅ ꯇꯥꯕ ꯑꯣꯏꯁꯅꯨ ꯑꯣꯖꯥꯒꯤ ꯄ꯭ꯔꯦꯌꯔ ꯇꯥꯕꯗꯒꯤ ꯃꯈꯣꯏꯗ ꯏꯁꯣꯔ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯁꯣꯏꯗꯅ ꯁꯣꯛꯀꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯥꯗꯣꯛꯑꯝꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯏꯁꯣꯔꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯐꯥꯎꯍꯟꯕꯤꯕ ꯂꯩ ꯑꯣꯖꯥ ꯑꯗꯨꯅ ꯑꯣꯖꯥꯅ ꯑꯃꯨꯛꯇꯪ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯖꯔꯝꯃꯒ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯍꯣꯏ ꯑꯣꯖꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯁꯨ ꯄ꯭ꯔꯊꯅꯥ ꯇꯧꯖꯒꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯁꯦ ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯤ ꯑꯃꯅꯤ ꯂꯥꯟ ꯑꯩꯈꯣꯏ ꯄꯣꯛꯈ꯭ꯔꯕꯗꯤ ꯍꯌꯦꯡ ꯁꯤꯒꯅꯤ ꯁꯤꯗ꯭ꯔꯤꯕꯧꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯂꯥꯟ ꯊꯦꯡꯅꯔꯤꯕꯅꯤ ꯑꯣꯖꯥ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯤ ꯑꯗꯨꯕꯨ ꯂꯥꯟꯉꯝ ꯐꯤꯔꯥꯟ ꯄꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯣꯠꯁꯛ ꯑꯃꯈꯛ ꯂꯩ ꯃꯗꯨꯗꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯟ ꯍꯥꯏꯕꯁꯤ ꯑꯃꯅ ꯃꯥꯏꯊꯤꯒꯅꯤ ꯑꯃꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯅꯠꯇ꯭ꯔ ꯑꯣꯖꯥ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯠꯇ꯭ꯔꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ
ꯑꯣꯖꯥꯒꯩꯒ ꯁꯥꯟꯅꯖꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯕ ꯂꯩꯔꯒꯗꯤ ꯄꯨꯛꯅꯤꯡ ꯍꯣꯡꯕꯤꯔꯣ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯅꯛꯁꯤꯜꯂꯦ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯡꯉꯝ ꯐꯤꯔꯥꯟ ꯊꯦꯠꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕꯒꯤ ꯃꯇꯝ ꯑꯁꯤ ꯍꯧꯖꯤꯛ ꯏꯄꯥꯅ ꯃꯇꯝ ꯆꯥꯅ ꯄꯤꯕꯤꯔꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯄ꯭ꯔꯦꯌꯔ ꯑꯝꯇ ꯇꯧꯖꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯔꯝꯗꯤ ꯋꯥꯈꯜ ꯁꯣꯟꯊꯕ ꯃꯤꯑꯣꯏꯕ ꯑꯁꯤ ꯄꯨꯛꯅꯤꯡꯁꯦ ꯍꯦꯛꯇ ꯍꯟꯊꯒꯟꯕ ꯊꯥꯖꯔꯝꯃꯒꯁꯨ ꯊꯥꯖꯕ ꯍꯦꯛꯇ ꯍꯣꯡꯉꯛꯄ ꯃꯁꯤ ꯐꯠꯇꯕꯒꯤ ꯊꯕꯛꯅꯤ ꯐꯠꯇꯕꯅ ꯐꯠꯇꯕ ꯑꯗꯨ ꯈꯛ ꯇꯧꯏ ꯑꯐꯕ ꯁꯨꯡꯇꯧ ꯇꯧꯗꯦ ꯐꯠꯇꯕ ꯑꯗꯨꯅ ꯐꯠꯇꯕ ꯈꯛ ꯇꯧꯏ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜ ꯈꯛꯇ ꯅꯠꯇꯅ ꯑꯐꯕ ꯑꯃꯠꯇ ꯈꯟꯗꯦ ꯃꯍꯥꯛꯅ ꯂꯥꯛꯄꯁꯦ ꯃꯁꯤꯃꯇꯪ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯍꯣꯏ ꯑꯩ ꯄ꯭ꯔꯦꯌꯔ ꯑꯝꯇꯪ ꯇꯧꯖꯒꯦ ꯑꯣꯖꯥ ꯀꯣ ꯑꯩꯁꯨ ꯃꯤꯠ ꯎꯏꯁꯟꯖꯒꯦ ꯑꯣꯖꯥ ꯄ꯭ꯔꯦꯌꯔ ꯇꯧꯃꯤꯟꯅꯁꯤ ꯏꯁꯣꯔꯗ ꯆꯪꯖꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯍꯩꯔꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯐꯝꯗꯗꯤ ꯑꯩꯈꯣꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯃꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜ ꯑꯩꯈꯣꯏ ꯅꯤꯖꯕ ꯃꯊꯧ ꯇꯥꯏ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯗ ꯆꯠꯅꯅꯕ ꯑꯩꯈꯣꯏ ꯍꯥꯏꯖꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯊꯥꯖꯈ꯭ꯔꯕ ꯉꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩ ꯄ꯭ꯔꯦꯌꯔ ꯑꯝꯇ ꯇꯧꯖꯒꯦ ꯄꯨꯛꯅꯤꯡ ꯍꯟꯊꯗꯅꯕꯒꯤꯗꯃꯛꯇ Hallelujah. Hallelujah, hallelujah, hallelujah. Praise the Lord, praise the Lord, praise the Lord. Ipa sargada laiba nahakpu yamna thagasabani Prabhu. Ipa ngasidi nasasingna ipa da changjari, ipa nangonda haijari, ipa naki nungsiba, ingthaba, ipa nangna pinabiba. Taibang panbagi nataba ipa naki tongan ipa nangna pinabibi ingthaba nungsiba adu nasasing ipa nakpu thajakraba singi mafamda ipa nangna pinabiu loina hanbi Prabhu. Nasasingdi taibang panda laiba maramna phataba saitangi ꯑꯊꯦꯝꯕꯗ ꯍꯦꯛꯇ ꯇꯥꯒꯤ ꯇꯧꯏ ꯄ꯭ꯔꯚꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯄꯥꯅ ꯉꯥꯛ ꯁꯦꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯁꯤꯅ ꯏꯄꯥ ꯅꯍꯥꯛꯄꯨ ꯍꯦꯟꯅ ꯃꯤꯡꯊꯣꯏ ꯍꯦꯟꯒꯟꯕ ꯏꯄꯥ ꯅꯍꯥꯛꯀꯤ ꯃꯉꯥꯜ ꯑꯗꯨ ꯍꯦꯟꯅ ꯅꯆꯥꯁꯤꯡꯅ ꯍꯥꯏꯗꯣꯛꯄ ꯉꯝꯍꯟꯕ ꯏꯄꯥ ꯑꯅꯥ ꯑꯌꯦꯛ ꯀꯌꯥꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯍꯟꯕ ꯏꯄꯥ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯄꯥꯡꯒꯜ ꯏꯄꯥ ꯅꯍꯥꯛꯅ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯗꯨꯅ ꯐꯠꯇꯕ ꯁꯩꯇꯥꯟꯕꯨ ꯈꯣꯡꯈꯥꯗ ꯊꯝꯈꯤꯕ ꯑꯗꯨꯒꯨꯝꯅ ꯅꯆꯥꯁꯤꯡꯗ ꯃꯇꯤꯛ ꯄꯤꯕꯤꯈꯤꯕ ꯑꯗꯨ ꯄ꯭ꯔꯚꯨ ꯏꯄꯥ ꯉꯁꯤꯗꯤ ꯅꯆꯥꯁꯤꯡꯅ ꯇꯧꯖꯔꯤ ꯃꯁꯤꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯏꯄꯥ ꯅꯍꯥꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯆꯥꯁꯤꯡꯗ ꯊꯝꯕꯤꯌꯨ ꯄ꯭ꯔꯚꯨ ꯉꯁꯤꯒꯤ ꯊꯥꯖꯔꯝꯃꯒ ꯄꯨꯛꯅꯤꯡ ꯍꯣꯡꯈꯤꯕ ꯏꯄꯥ ꯅꯍꯥꯛꯄꯨ ꯑꯆꯨꯝꯕꯅꯤꯗꯤ ꯈꯪꯖꯔꯝꯃꯒ ꯑꯃꯨꯛ ꯄꯨꯛꯅꯤꯡ ꯍꯣꯡꯈꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯏꯄꯥ ꯅꯆꯥꯅ ꯍꯥꯏꯖꯔꯤ ꯏꯄꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯥꯎꯐꯗꯦ ꯏꯄꯥꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯀꯧꯔꯤ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯑꯒ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯕꯤꯌꯨ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯔꯥꯟꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯃꯤ ꯌꯦꯡꯗꯨꯅ ꯆꯠꯂꯤꯕ ꯑꯩꯈꯣꯏꯅ ꯆꯤꯡꯃꯤꯁꯤꯡꯅ ꯅꯤꯡꯉꯒ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕꯔꯣꯝꯗ ꯍꯥꯎꯒꯤ ꯂꯥꯏ ꯍꯥꯏꯗꯨꯅ ꯉꯥꯡꯉꯤꯕꯁꯦ ꯃꯁꯤ ꯏꯄꯥ ꯅꯍꯥꯛꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯁꯨ ꯏꯄꯥ ꯅꯍꯥꯛꯅ ꯂꯣꯏꯅꯕꯤꯗꯨꯅ ꯑꯆꯨꯝꯕ ꯀꯔꯤꯅꯣ ꯑꯔꯥꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯏꯄꯥ ꯅꯍꯥꯛꯅ ꯈꯪꯍꯟꯕꯤꯌꯨ ꯐꯠꯇꯕꯁꯤꯡꯒꯤꯗꯃꯛꯇ ꯏꯄꯥ ꯅꯍꯥꯛꯅ ꯂꯥꯛꯄꯤꯈꯤꯕꯅꯤ ꯏꯄꯥ ꯅꯍꯥꯛꯇꯤ ꯅꯆꯥ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯂꯥꯛꯄꯤꯈꯤꯕꯅꯤ ꯑꯐꯕ ꯑꯗꯨꯒꯤꯗꯃꯛꯇ ꯅꯠꯇꯦ ꯏꯄꯥ ꯅꯍꯥꯛꯅ ꯂꯥꯛꯄꯤꯈꯤꯕꯗꯤ ꯐꯠꯇꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯅꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯏꯄꯥ ꯅꯍꯥꯛꯅ ꯁꯤꯕ ꯃꯇꯝꯗ ꯏꯄꯥ ꯅꯍꯥꯛꯀꯤ ꯅꯥꯀꯟꯗ ꯄꯥꯡ ꯇꯤꯡꯈꯤꯕ ꯍꯨꯔꯥꯟ ꯁꯤꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯑꯗꯨꯕꯨꯁꯨ ꯏꯄꯥ ꯑꯃꯕꯨ ꯏꯄꯥ ꯅꯍꯥꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯀꯟꯕꯤꯈꯤ ꯃꯍꯥꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯏꯄꯥ ꯅꯍꯥꯛꯀꯤ ꯃꯤꯡꯈꯩ ꯁꯣꯟꯈꯤꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯏꯄꯥ ꯅꯍꯥꯛꯀꯤꯗꯃꯛꯇ ꯋꯥꯍꯩ ꯍꯥꯏꯈꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯄꯥ ꯅꯍꯥꯛꯄꯨ ꯊꯥꯖꯈꯤꯕ ꯃꯤꯀꯨꯞꯇ ꯏꯄꯥ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯈꯨꯗꯛ ꯑꯗꯨꯗ ꯁꯔꯒꯗ ꯄꯨꯕꯤꯈꯤꯕ ꯄ꯭ꯔꯚꯨ ꯏꯄꯥ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯉꯛꯄꯅꯤ ꯄ꯭ꯔꯚꯨ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯅꯆꯥꯁꯤꯡꯗ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯉꯁꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯏꯄꯥ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯅ ꯅꯠꯇꯅꯗꯤ ꯂꯣꯏꯁꯤꯟꯕ ꯉꯝꯃꯣꯏ ꯄ꯭ꯔꯚꯨ ꯅꯨꯡꯁꯤꯕ ꯌꯥꯎꯗꯅ ꯀꯅꯥꯕꯨꯁꯨ ꯑꯐꯕ ꯄꯣꯔꯛꯄ ꯉꯝꯗꯦ ꯄ꯭ꯔꯚꯨ ꯅꯨꯡꯁꯤꯕꯅ ꯃꯤꯕꯨ ꯉꯥꯛꯄꯤꯕ ꯉꯝꯃꯤ ꯅꯨꯡꯁꯤꯕꯅ ꯃꯔꯥꯟ ꯊꯤꯗꯦ ꯅꯨꯡꯁꯤꯕꯅ ꯂꯝ ꯊꯤꯗꯦ ꯄ꯭ꯔꯚꯨ ꯅꯨꯡꯁꯤꯕ ꯑꯗꯨ ꯄ꯭ꯔꯚꯨ ꯏꯄꯥ ꯅꯍꯥꯛꯅ ꯂꯣꯏꯅꯕꯤꯌꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯠꯇꯕ ꯁꯩꯇꯥꯟ ꯏꯄꯥ ꯅꯍꯥꯛꯅ ꯈꯣꯡꯈꯥꯗ ꯊꯝꯈ꯭ꯔꯕ ꯑꯗꯨꯒꯨꯝꯅ ꯐꯠꯇꯕ ꯑꯗꯨꯕꯨ ꯈꯣꯡꯈꯥꯗ ꯊꯝꯕꯤꯌꯨ ꯄ꯭ꯔꯚꯨ ꯉꯁꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯅꯆꯥꯅꯁꯨ ꯍꯥꯏꯖꯔꯤ ꯄ꯭ꯔꯚꯨ ꯑꯊꯨꯕ ꯃꯇꯝꯗ ꯏꯄꯥ ꯅꯍꯥꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯄ꯭ꯔꯚꯨ ꯅꯨꯡꯁꯤꯅꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯄꯥ ꯅꯉꯣꯟꯗ ꯅꯤꯖꯕꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯥꯖꯈ꯭ꯔꯕꯁꯤꯡꯒꯤ ꯃꯊꯛꯇꯁꯨ ꯍꯦꯟꯅ ꯊꯥꯖꯕ ꯍꯦꯟꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯚꯨ ꯅꯉꯣꯟꯗ ꯍꯥꯏꯖꯔꯤ ꯏꯄꯥ ꯅꯍꯥꯛꯀꯤ ꯏꯪꯊꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯅꯆꯥꯁꯤꯡ ꯑꯩꯈꯣꯏꯗ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯅꯕꯒꯤꯗꯃꯛꯇ ꯏꯄꯥ ꯅꯉꯣꯟꯗ ꯍꯥꯏꯖꯔꯤ ꯄ꯭ꯔꯚꯨ ꯏꯄꯥ ꯅꯍꯥꯛꯀꯤ ꯏꯉꯝ ꯉꯝꯕꯅꯤ ꯏꯄꯥ ꯅꯍꯥꯛꯅ ꯈꯨꯗꯤꯡꯃꯛ ꯈꯪꯕꯤꯕꯅꯤ ꯅꯆꯥꯁꯤꯡꯅ ꯀꯔꯤ ꯄꯥꯝꯕ ꯅꯤꯗ꯭ꯔꯤꯉꯩꯗ ꯏꯄꯥ ꯅꯍꯥꯛꯅ ꯈꯪꯕꯤꯕ ꯏꯄꯥꯅꯤ ꯄ꯭ꯔꯚꯨ ꯏꯄꯥ ꯅꯉꯣꯟꯗ ꯈꯨꯗꯤꯡꯃꯛ ꯁꯤꯟꯅꯖꯕꯅꯤ ꯍꯥꯏꯖꯕ ꯅꯤꯖꯕ ꯈꯨꯗꯤꯡꯃꯛ ꯏꯄꯥ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥꯅꯨꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯁꯒꯠ ꯇꯥꯅ ꯂꯧꯈꯠꯄꯤꯌꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯃꯦꯟ Amen. Amen. Hallelujah praise the Lord Praise the Lord. Yam thagachari oja soidana ojagi prayer se shorna soidana tabigani tabire haina khanjai aduga Prabhu Jisu Christa bu thajaramba aduga tokhiba singdo nahona nei shorna sokpibo isanu maramdi Prabhu Jisu Christa gi lambi degi adumbu nathai habse ishorna natte nangna sunate adubu diabol nani adum diabol gi pangal dagi Jisu na adumbu kan birakpa
ꯆꯤꯡꯕꯤꯔꯛꯄ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯍꯥꯟꯅ ꯊꯥꯖꯔꯝꯕꯗꯒꯤ ꯍꯦꯟꯅ ꯊꯥꯖꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯑꯃꯦꯟ ꯑꯣꯖꯥ Amen, amen, Oza. Agat sari, Oza.